ꯑꯩꯗꯤ ꯇꯜꯂꯤꯍꯦ ꯅꯣꯏꯒꯤ ꯍꯤꯡꯒꯣꯜꯅꯨꯡꯒꯤ ꯃꯤ ꯃꯔꯤ ꯃꯇꯥꯁꯤꯡꯁꯦ ꯆꯥꯛ ꯏꯁꯤꯡꯁꯨ ꯆꯥꯕ ꯂꯣꯏꯅꯈ꯭ꯔꯕꯅꯤ ꯀꯣꯛ ꯀꯣꯛ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦꯗꯤ ꯍꯥꯏꯗꯦ ꯌꯥꯝ ꯊꯦꯡꯉꯕꯥꯎꯅꯦ ꯑꯗꯨꯝ ꯂꯥꯡꯉꯒ ꯂꯩꯍꯦ ꯑꯗꯨꯅꯤꯅꯦ ꯉꯁꯥꯏꯅ ꯆꯥꯛ ꯆꯥꯕꯗꯤ ꯂꯣꯏꯅꯃꯛ ꯂꯣꯏꯅꯈ꯭ꯔꯕꯅꯦꯕ ꯀꯣꯛ ꯍꯜꯂꯒꯦꯗꯤ ꯂꯨꯍꯣꯡꯉꯤꯕ ꯕꯣꯔ ꯀꯩꯅꯥ ꯏꯕꯥꯅꯤꯒꯤ ꯈꯔꯁꯨ ꯈꯟꯐꯝ ꯊꯣꯛꯄꯅꯤ ꯋꯥꯈꯜ ꯑꯟꯊꯣꯛꯅ ꯇꯥꯈꯤꯗ꯭ꯔꯦꯃꯤ ꯍꯣꯏꯁꯦ ꯐꯔꯦ ꯑꯗꯨ ꯂꯩꯔꯤ ꯄꯣꯌꯦꯡꯗꯣ ꯅꯪꯒꯤ ꯀꯌꯥ ꯇꯥꯔꯒꯦ ꯄꯨꯊꯣꯔꯛꯑꯣ ꯑꯩꯒꯤꯁꯨ ꯗꯥꯟꯗꯣ ꯀꯌꯥ ꯇꯥꯔꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯒꯤꯗꯤ ꯄꯪꯇꯥ ꯇꯥꯗꯦꯗ ꯂꯨꯄꯥ 50,000ꯃꯨꯛꯇꯪ ꯇꯥꯏ ꯑꯩꯁꯨ ꯀꯌꯥꯝ ꯇꯥꯔꯝꯗꯣꯏꯅꯣ ꯈꯪꯗꯦ ꯌꯦꯡꯉꯁꯤ ꯑꯣ ꯑꯩꯒꯤꯗꯤ ꯗꯥꯟꯁꯦ ꯂꯨꯄꯥ 25,000 ꯇꯥꯔꯦ ꯑꯗꯨꯗꯤꯅꯦ ꯅꯪꯒꯤ ꯄꯣꯌꯦꯡ ꯇꯥꯕ ꯂꯨꯄꯥ 50,000ꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯑꯦ ꯀꯩꯒꯤ ꯄꯤꯔꯛꯇꯣꯏꯅꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯏꯗꯤ ꯁꯦꯡꯒꯥꯎ ꯄꯨꯜꯂꯦ ꯑꯩꯈꯣꯏ ꯃꯥꯅ ꯌꯨꯝꯗꯒꯤ ꯉꯁꯥꯏ ꯊꯣꯛꯂꯛꯑꯝꯗꯥꯏꯗ ꯁꯦꯡꯒꯥꯎ ꯑꯆꯧꯕ ꯑꯃ ꯄꯤꯔꯛꯑꯦ ꯇꯨ ꯎꯔꯕ ꯁꯤꯗ ꯄꯨꯂꯞ ꯍꯥꯞꯆꯤꯟꯗꯣꯏꯅꯤ ꯑꯗꯨꯅꯅꯤ ꯍꯣꯏ ꯁꯦ ꯂꯧꯔꯣ ꯁꯤꯗ ꯂꯩꯔꯦ ꯃꯁꯤꯔꯥꯅꯦ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯁꯦ ꯂꯥꯛꯇ ꯉꯥꯏꯔꯤ ꯄꯨꯂꯞ ꯂꯧꯁꯟꯈ꯭ꯔꯦꯃꯤ